Hi everyone, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯗꯨꯒ ꯁꯤꯗ ꯉꯥꯅꯨ ꯊꯣꯡꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯌꯦꯟ ꯃꯈꯣꯡ ꯉꯥꯛꯇ ꯉꯧꯕꯅꯦꯕꯀꯣ ꯃꯔꯤꯟꯒ ꯂꯩꯔꯦ ꯊꯕꯤ ꯈꯔ ꯇꯤꯜꯍꯧ ꯈꯔ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯍꯩꯊꯔꯦꯀꯣ ꯀꯌꯥꯝ ꯍꯥꯟ ꯁꯥꯏꯒꯦ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯊꯛꯀꯦꯀꯣ ꯃꯈꯣꯡ ꯆꯤꯛꯂꯛꯀꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯊꯨꯝꯃꯒ ꯍꯥꯎꯕꯗꯣ ꯀꯃꯥꯏꯅ ꯇꯧ아 ꯉꯥꯅꯨ ꯊꯣꯡꯕ ꯑꯃ ꯆꯥꯒꯦ 하루 쉬자. ꯃꯌꯥꯝ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯈꯣꯟꯊꯤ ꯆꯠꯂꯦ
ꯈꯨꯍꯥꯎꯗꯣ ꯃꯔꯤꯟꯁꯦ ꯄꯨꯂꯞ ꯁꯥꯏꯖꯜꯂꯒ ngắn nước thùng gì đừng hỏi ꯃꯌꯥꯝ ꯆꯥꯕꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯉꯥꯅꯨ ꯃꯇꯨꯝ ꯑꯅꯤ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ